ngasi nungdar phongkiba kanglaipa ki mairagi pauchedagi maroiba pau khara khangachiraga miyamda khulo tamjige more ki loksaw area da Assam Rifles na cookie burners singe training tawfam camp thugaibaga lonina khulai kya fagalei more tam border da ngak semagi thabak tawriba Assam Rifles na chatharapa khongjangi saru ama oina haukiba mastaraga tareki ayu pung manga taba matamda akaknaba pau ama phongbadagi more ki loksaw tora maya da operation chathaba matamda cookie matters singe oigane hana thajaba camp khara lairambadagi Tugaiduna mangankre hari makata na Assam Rifles na numit asigi numit yung bapung barong makai taba matamda hari ba loksaw area ki mafam sing aduda koisinduna thiba humbagi thabak chathake maduda kukilalaw sing na nongmay kafam haibadi firing range amadi training tawfam oina sijinaba mafam kaya thengnake mafam aduda wana matam kharagi oina laifam chafam na chimbak semduna lairambassu thengnake hari ba mafam adu Assam Rifles ki kanguna tugaiduna manganki hari pawasin hai Hariba mafam adu Beles Volunteers sing na makogi kem oina sijinaba mafam ni mafam adu da tha kaya gi mamangdagi Beles Volunteers sing na training tawduna lairapani haibasu khambangamki Assam Rifles ki kanguna mafam adu da lairamba structure sing amadi bunker sing ju thugaiduna mangan ki hari mafam adu dagi 40 mm gi unserviceable grenade launch ama local made improvised grenade launch ani pompi mari local bomb taru una saba dambi Nomai kun amadi IEG mari recover tawbangam kihari fagalaba khulai sing adu more police station da master ka dipanda khuchina kibaga loinana police na FIR number 1083/2024 more PS other section 25(1)C arms act and 34 explosive sub act ki makhada case ama register tawre hari Congress ki mirep oigadaoriba athar ki election ga mari lenana mipham pangthokli ngaida Sakhangda sing na nomai kapsilam lei Lagliba April 18 amasung April 13 tangka ati thokna pangthokadaoriba 19 suba Lok Sabha mikhalgi Outer Manipur Parliamentary Constituency gi Congress ki mere oina mikhal thengnagadoriba Alpha Kangam Athar gi mikhalga mari leidana Urkhul district ki manung chana Tuinem Belasta ngasi nungthipong amaram tava matamda mipham pangthokli ngaida NSCM IM ni chingnawa chingna nomai kapsilakre hari Nomai kapsinduna attack tawrakhiba asida Urkhul district police amadi BSF ki apunba kanguna NSCM IM ni chingnawa chinga khuthoknakhre thaudu aduda aso apan amata yaukhiba leite hari panba yabadi ngarang su kangam athar gi mikhalga mai leinana Urkhul district ki TK Woodland record miyam gi oiba mipham pangthokli ngaida Sakhangda bakulai fiber sing nomai kapsilakpa gi thaudu amasu thokhiba leikrabani thana popi the coming operation chathakre Maya Infalduna paramilitary force tamba yaro hada khongjang sangsingkre security force kanguna changchilapa khongjang gi saru ama oina ngarang morang police station na korba Bisnupur district ki thana popi mamang laikai ward number 3 Kaifa road ki akoiba mafam da coming operation chathakre ngasi ayu pung 3 dagi pung 8 gami kun fawbada morang police ki kanggu amadi commando ki kanguna operation chathake operation aduda yomthong humbudra romda changchangduna yomsing aduda Laiba miyoy chaning rom amamamta oina masa khangdopagi thabak chathake mipham mipunda yaukhiba leite hari amaromda Maya Imphal police station gi manung chana Maya Imphal telecom office central paramilitary forcing thamnaba honarapagi thawongbu yaningdaba phongdoktuna ngasi ayu pung 3 kamini forum taba matamda maikai adogi miyamna khongjang sangsingkhrei masing yamlaba Maya Imphal gi nopi singna Maya Imphal telecom geta thomjilaktuna mafam aduda paramilitary force tamba yaro haba kholaulauki Khongjang aduda saru yakhibi mairapabi amana phongdokkibada Maya Imphal Telecom da Central Paramilitary Force thamnaba hotnariba asi yaba ngamloi mari leinaba singda hangba matamda bot kini hana khumkhi bot tawgadabadi matam yamna wali laingana lakhatlakliba khongthang achi micham praja singbu onnainaba aronba khongthang lokapa male hana phongdokhi social media da irang thokpa yaba wafam kaya ngang saktuna thakaloba miyoi ama police na fare hauzik Manipur da kanglu ani gi oiba lan ama thoktuna Yamna tangdu laitapa Manipur ama oiba ngamjana leiringai cher asida social media da irang thokpa yaba amadi laibaki luchingba amagi ming palaga karem kathana duna wangang luba miyoi ama Imphal police ki team amana fagalaba matungda numit mangani police custody de rima laukthakre hari police na fagalaba miyoi ase hairo part 2 dagi moirang them to non sana chai yangkhai gani thoi apokpa laikhidraba em tombi yamakawi miyoi asina social media da laibaki luchingba amagi ming palaga Yamna karim kathana ba mongda wahi kaya ngang sakpadagi video footage adu thagalakhibani video footage ase social media da thagalakpa thengnabadagi miyoi asi Imphal police ki team amana cyber crime police ka loina ngarang fakhi aduga ngarang ma Imphal dagi CJM court ta photoklaba matungda numit mangane police custody remand lauthakre hari naurem thom laistrom laikai da yum amatum na mai chakre
Khulem Laikai Junior High School ki principal in charge oina lairamba laikhidraba laisram Dinesh ke Narem thong laisram lairak DC rota laiba jingkana kopa ugi yum ama ngasi maina tumna chakhrei thaudo asi ngasi ayu pung 11:25 tarpa matamda thokibani thaudo asi electric shock circuit tagi haubo oiramba yai hana panari loinana thaudok thokfamda fire service ki team laktuna mai kanaba honakhi adubu mangjongna mai hau fana mai chakhibadagi yum adudi tumna chakhrei thangnaba yum singna mai sandorakadaba adu fire service na matang chana kalawa ngamki thaudo aduda mi aso apangi paudi laite adubu yum adudi tumna chakhrei thaudo adu ubadagi yumbu oiribi lekhidraba Dinesh ki nupi laisram Aumi Sandarani wantharakpadagi first aid piki hairi yumbu oiribi laisram Sandarani na phongdorkhibada mai chakpa aduda mahaki lekhidraba mapurabagi pension phangbagi sempham lupa lakh 15 rom henbasu yaukhrei loinana imung aduda lairiba polamsing putum tumna mai chakpada yaukhrei amaromda mai chapagi pau ase hek phangbaga light minded group LMG Manipur ki kangu ngasi nungthil pung 3 taba matamda mipham aduda chatuna LMG ki maikaidagi lupa 10,000 mating pangkhrei CM Berengi official website suspend thamkhrei tha asigi 13 ta Election Commission of India ECI na 19 suba Lok Sabha ki election pangthoknaba schedule lathokhibaga loinana khudaktagi chanaba hokhiba election ki model code of conduct ki wangbada thabak tawbagi dama Manipur ki chief minister gi official website matam khara gi oina suspend tawkhrei pau asigi matung ina chief minister official website http www.cm.manipur.government.in asi model code of conduct thugaibagi dama election commission of India ECI na matam kharagi oina suspend tawkhibani hairi masina maram oiraga website asida kanagumbana changma matamda asangma machugi breakdown oiduna the website is temporarily suspend in complaint of the model code of conduct for the upcoming Lok Sabha election 2024 haba wahi asi uba phangi hairi